ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ ꯒꯣꯚꯔꯅꯔꯅ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯅꯨꯡꯗ ꯑꯥꯏꯟꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯄꯥꯏꯔꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯄꯤꯈꯠꯂꯛꯅꯕ ꯈꯪꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯇ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯂꯦꯞꯇꯅ ꯄꯤꯈꯠꯅꯔꯛꯂꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯤꯔꯦꯞ ꯑꯃꯅ ꯐꯥꯏꯜ ꯇꯧꯔꯛꯄꯗꯒꯤ ꯑꯦꯗꯚꯣꯀꯦꯠ ꯀꯃꯤꯁꯅꯔꯅ ꯃꯤꯅꯤꯁꯇꯔ ꯕꯤꯁ꯭ꯋꯔꯖꯤꯠꯇ ꯃꯆꯤꯟ ꯍꯪꯈ꯭ꯔꯦ ꯑꯅꯧꯕ ꯂꯩꯉꯥꯛ ꯁꯦꯝꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒ ꯄꯨꯟꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯏꯃꯥꯒꯤ ꯃꯩꯔꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯏꯝꯐꯥꯜ ꯋꯦꯁꯇꯒꯤ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯍꯧꯂꯨꯞ ꯑꯅꯤꯒꯤ ꯀꯗꯔ ꯑꯅꯤ ꯐꯥꯔꯦ ꯑꯃꯗꯤ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯏꯪꯕꯒꯤ ꯆꯥꯡ ꯁꯦꯜꯁꯤꯌꯁ ꯗꯤꯒ꯭ꯔꯤ 6.32 ꯑꯣꯏꯗꯨꯅ ꯃꯅꯤꯄꯨꯔꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯪꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯏꯔꯦ ꯈꯨꯔꯨꯝꯖꯔꯤ ꯃꯃꯤ ꯇꯤꯚꯤꯅ ꯁꯟꯗꯣꯛꯆꯕ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯋꯥꯏꯈꯣꯝ ꯕꯁꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ꯒꯣꯚꯔꯅꯔꯅ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯅꯨꯡꯗ ꯑꯥꯏꯟꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯄꯥꯏꯔꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯄꯤꯈꯠꯂꯛꯅꯕ ꯈꯪꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯇ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯂꯦꯞꯇꯅ ꯄꯤꯈꯠꯅꯔꯛꯂꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯐ ꯄꯨꯂꯤꯁ ꯕꯤꯁꯅꯨꯄꯨꯔꯗ ꯉꯁꯤꯁꯨ ꯑꯃꯗꯤ VP ꯖꯦꯀꯦꯠ ꯚꯦꯁ ꯑꯃ ꯈꯨꯠꯁꯤꯟꯅꯈꯤ ꯍꯥꯏꯔꯤ ꯃꯣꯏꯔꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ 303 ꯔꯥꯏꯐꯜ ꯑꯃ SBBL ꯑꯃ DBBL ꯑꯃ ꯀꯟꯇ꯭ꯔꯤꯃꯦꯠ 9mm ꯄꯤꯁꯇꯣꯜ ꯑꯅꯤ ꯕꯥꯎꯐꯦꯡ ꯋꯥꯀꯤ ꯇꯣꯀꯤ ꯁꯦꯠ ꯑꯅꯤ BP ꯖꯦꯀꯦꯠ 5 ꯍꯦꯟ ꯄꯀꯥ 7 ꯕꯥꯔꯦꯜ ꯃꯔꯨ 3 ꯑꯃꯗꯤ ꯃꯣꯇꯣꯔꯣꯂꯥ ꯋꯥꯀꯤ ꯇꯣꯀꯤ ꯁꯦꯠ ꯑꯃ ꯈꯨꯠꯁꯤꯟꯅꯈꯤ ꯍꯥꯏꯔꯤ ꯀꯨꯝꯕꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ DBBL ꯒꯟ 3 SBBL ꯒꯟ ꯑꯃ 12 ꯕꯣꯔ ꯀꯥꯔꯇ꯭ꯔꯤꯖ 32 AKꯒꯤ ꯀꯥꯞꯄ ꯌꯥꯔꯤꯕ ꯃꯔꯨ 32 12 bore live cartridge 32 SLRꯒꯤ ꯀꯥꯞꯄ ꯌꯥꯔꯤꯕ 10 303ꯒꯤ ꯀꯥꯞꯄ ꯌꯥꯔꯤꯕ ꯃꯔꯨ 11 BP jacket 3 BP plate 8 insas magazine ama insasकी कापा यारिबा मरु अनि BP helmet 3 BP puka helmet ama 303 blank ani demolo explosive yakai gamari walkie talkie handset taruk amadi charger 3 kusinaki hari Bisnupur police station da DBBL gun 3 SBBL gun 3 ball action gun ani 9mm pistol ama SBBL gi kapa yariba maru 5 AK gi kapa yariba maru 38 303 gi kapa yariba maru 30 SLR gi kapa yariba maru 30 SLR gi empty case ama tear smoke ama stun shell normal 5 36 HE hand grenade ama baufeng set ama baufeng set charger 9 BP plate 11 fiber plate 3 wooden plate ama magazine pouch ama BP vest 19 amadi helmet 13 kusinaki hari PGCI police station da SBBL gun ama paka combat helmet ama helmet 9 BP plate ama local med BP ani jungle hunting boot jura 3 BP jacket 12 camouflage full sleeve t-shirt ama suit CDO uniform ama tube launcher 3 ammunition charger 13 empty case 74 7.62x 39mm maru 303 maru ama amadi 5.56mm maru ama kusinaki hari Congress ki miref amana file tarukpadagi advocate commissioner na minister Biswarjitta machin hangkre hari taragani thoi suba Manipur legislative ki mikhalda Thongju assembly constitution gi Congress ki miref oikiba Seram Niken na tarukiba file amadagi advocate commissioner na minister Biswarjitta machin hangkre hari Thongju SC gi Congress ki miref oikiba Seram Niken na election petition number 4 of 2022 Hariba file adu kumjalising aniga kungani thoida pangthokiba tarakani thoi suba Manipur Legislative Assembly ki mikhalda mahakka lamba taunakhiba candidate sing amasung
RO amagi mathakta torkibani hairi Hariba election petition adugi respondent number amasu oriba minister asigi high frame tokiba petition adugi issue singa mari leinana satharakpa wayal gi manung channa minister masamag advocate commissioner ki mamangda laktuna machin hangkibani su hairi adubu proceeding adu loisinba ngamkidabana mathang thagi tang taret ki nungthil gi pung anida high court of manipur gi court number 6 da amuk satharakani hairi Anauba lengak semba ngamdrabanina leibak miyamga punna akanba khongjang sangsilagani haina imagi mairana phongdokre wafam asing ngasi Manipur Press Club ta pangthokkiba pawgi mefam amadi imagi mairagi secretary RK Ongbi khoiram sunitana phongdokkibani magna makatana phongdokkibada haukiba February tang taragani panda imagi mairana BJP Manipur State ki president A Sarda da hapta amagi manungda anauba luchingba ama khanduna lengak semgadabani haina numit tare ni gi matam thakaba faw ngasi fawba lengak semba ngamdana leibak amadi numit adugi notice ama thoktuna MLA singi mifam famkani haina taramlaga mifam adu yei thok kiba adu Manipur miyam da apangba siduna namthana ba honabani masing suna leiriba ruling party gi MLA sing punshinduna anaba lengak sembagi tharang toba mami udre makhoi masel fam munabagi charang naduna leiriba asi leibaki asukluraba tanja asida miyam bu karisu leitana usittaba manbagi thong kaya satharliba asi leibak miyam amadi mama oibisina chapchaba pakhum pirakani haibasi ruling party na khangjinwa fai hojikti lamdam asida thamjilakliba PR asi lakthokpagi mamisu udre maram asina leibak miyam amata oina punsin ba maram oire amadi mama oibisingsu khwangset machi langduna sem saduna leirasi haina phongdokki amadi hauzik anoba lengak ama semba ngamdrabanina imagi mairagi leibak miyamga punna sangsilakpa khongjangda tholakpa afafatagi taita pumba Manipur BJP gi president na pugadamni haidi Praja punam ki bahut silaga punam ana kari khongthang long puya ge to khanna gi matam je hujik se hendure e ba akoi je khanari hai ko sum lai gi dori braba assembly muthatte ko assembly se usi muthatte hai ri ga lai ye ba assembly muthatte ga assembly ki mathong to usi kali gi no ba mokoi to BJP sarkar manung se jinghai na de hai ri ba jinghai na de hai ka kali gi damakta na han ni thong ko da lak tri bano ba mokoi ki imung manung tu na he na luri moi anai tu luri ba praja akoi ki awaba usi lak law tu na lai ba akoi to kari torok ta ke hayen se kari ka torok ta ke hai tu na lai ba sa mien chen ta ke moi na se dai nakala ma lai ya akoi lo imang sak sari ba ngak ta ni phi se na ba ngak ta ni moi ya ne de se koi lo im khang na ri ba ngak ta ni ba adu ba akoi praja ni sa ba koi na hang ni politics yaw sal la ka no yi politics yaw sal la ka no yi akoi ji politics yaw tre na khala ka na tumi na koi phur lo ina lai gadra ba akoi party am ta da lai ba na te ba adu jo ji ki taw ri ba ta ri ba situation ji na ai koi je in ja bi chaktam lo ko ne ba last time mai dai no pi mai ra ba bi sin je khulai ta pai ba na te ba isam na housewife ba mo ira kanda akoi je lai jerum ba ne ba adu bo akoi na awon no pa mi hai ba ta din da ta akoi ko khumi si da gi akoi bu ngapi si mi na ba na ka gi mo me am sina ma thau to tra ga di president ne dam na su ma thau pi ba ngam dra ga di moi le bu gi kan ka na ri ge moi le bu gi kan ka na ri ge adu di moi gi security force na Imphal West tagi aina tingkraba laholof ani gi kadar ani fare hari Manipur police na Imphal West district ki Singjamai police station gi manung chana leiba Imphal International Airport tagi aina tingkraba laholof KYKL gi kadar ama fare hari farba meyoi adudi Sanjit Sabam Romananda Singh chahi kun ka humdoini amaromda district asimaki Singjamai makha kagwa asem laikai gi manak nakpa MS Ken automobile work tagi aina tingkraba laholof pripak progi kadar ama fare hari farba miyoi adudi Sapam James Bond Elias nganba chahi kunga mangani hariba miyoi asi mitcham miyam government office dukan sing amadi lekagi pradana chingba singda sengi khaibada chenaba miyoi ni hari farba miyoi asidagi mobile handset ani four wheeler car ama amadi sell oina lupa chani pansu fakhi hari
Senapati District Ingbagi Chang Celsius degree 6.32 oiduna Manipur Khwaidagi Ingba District oire hari. State Directorate of Environment and Climate Change na piba weather report ki matung ina ngrang numidang waidam fawada Ukol District Ingbagi Chang Celsius degree 6.98 oiki. Imphal West District 8.24, Imphal East District 9.74, Nonea District 10.09, Tamenglong District 10.31, Kaching District 10.34, Kangpokpi District 10.89, Amadi Bisnupur District 15.46 oiri haidi. PMJAY amadi CMHT asina lairabasingda henna kanaba pihangani amadi kamaina khudung saba asi logani haiba asida numinini gi oiba sensitization workshop program ama ngasi Palace Compound manakta leiba City Convention da pangthokre. Hariba workshop program asiga mari leinana IEC manager Rinsofi Chamrena phongdokhibada London asigi lairaba mioi kayada sensitization workshop asina henna miyamda khanghanba ngamgani. PMJAY card asina kyam kanaba piri amadi karamna khudong saba asi logani haiba singna henna miyeng changhalaga pangthokhibani hairi. Department oinadi of course scheme shidi like 5 6 7 years ago implement 2018 they implement on very new scheme ko state gi oina show CMHT or show state gi oiba an ahanba health scheme ne ba for the poor so actually implementation more chidadi maybe loopholes su yam lairam gani gaps su yam lairam gani understand over the years okoi su torapane but intended program intended target ti akoi achieve tori hena khalle because right now scheme ani shi gi punna akoi ni yengadi almost 10 lakh individuals in the health card issue to rabneba akoigi state ki ba small state ki ba they almost akoi 50 yogi hen population sida akoi target to ga phangmadi phangba hawrabane benefits yam phangre akoi inshai presentation de shu utki bane have ko hardi intention to the phazana akoi achieve toriye Governor na numi tarit ni gi manungda aina yadaba mawngda pariba kusukulai sing pikhalak naba khan khraba matungda security force da kusukulai sing leptana pikanarkli State Police ki control room na thadorpa warol amada hauzik fawada Bisnupur Thobal Kangpokpi Jiribam Imphal East amadi Imphal West district da police station da kusukulai sing surrender tawrakre hari Kangpokpi district ki SP Kangpokpi office da Marang su kusukulai kya surrender tawrakre Kulai sing adudi SBBL local met taru SLR ama insas ama magazine yaugdaba .22 rifle local met ama 7.62 mm gi kapayari ba maru kuntra SBBL gi kapayari ba maru kungamapan pampi local met mortal / rocket shell ani local met cannon cartridge ama binocular ama baofeng set ama local met hand grenade turret Chinese hand grenade ama SLR magazine ama insas magazine ama pampi local met cannon / mortar manga stand yauba rocket launcher ama amadi BP bash taruk surrender tarakhi hari Lamlai police station gi OC Lamlai da magazine yaugdaba SMG carbine ama magazine yaugdaba country met 9mm pistol ama hand grenade ani WP grenade number 80 ahum tear smoke shell normal turret stun shell manga 3 detonator number 75 MK ani ki ahangba case ama explosive motor bomb shell ama rubber bullet shell ahum magazine yaugdaba sniper ama 14 cartridge 303 INOH ballistic taruk amadi .303 empty cash kontraga mathoi surrender tarakhi hari Porampat police station gi OC Porampat office ta insas rifle ani infill .303 rifle ama amadi BP helmet surrender tarakhi hari Sagolmang police station gi OC Sagolmang office ta magazine ahangba ani ga loinana CMM carbine ama SBBL gun ama magazine ahangba ama ga loinana pistol ama magazine yaugdaba local met carbine ama amadi 5.56 mm gi kaptokraba maru teret surrender tarakhi hari
Achumbagidamak isor mapulay akhoi achumba chatsi achumba thabak tawgadabani akhoi kanabusu kigadaba natte haina CLP leader Okram Ibobina phongdokre wafam asing ngrang nungthil Lilong Block Congress Committee na sinduna Lilong Haureibi Makhalekai CMH manakta leiba lampakta pangthokiba Sambidan Bachao Rashtriya Paditya J Mapu Jail Bim J Sambidan Abhiyan gi campaign hogdopagi thoramda CLP ki leader Hanagi Chief Minister Okram Ibobina phongdokibani mahakna makha taraduna haikibada India amasung Manipur asida BJP ki double engine lengak asina tawriba matau asidi angakpa malemgi atei mafamda thokdaba mani malemda democracy chatpa khwaidiki chawba lebak ni hainariba India gi constitution bu semkiba ibikiba Dr. Bim Rao Ambedkar amadi lebak asigi miyamna father of the nation hainariba charba malemgi lepak kaya gi luchingba singna fawa koknonduna ikai khunariba Mahatma Gandhi bushu BJP na khongoi nakhiba asimok constitution khongoi nabani haki achumba gidamak istormapu lei akhoi achumba satsi asumba thabak tawbagi damak akhoi na kanabasu ki gadaba natte ngarang Lilong da pangthokkiba campaign ashi Lilong khaktagi natte masi democracy amasung constitution ngakna ba akhoi puna wakhal taminanaba mafam khodingda pangthokadabani mifam aduda taraba matung Lilonggi miyamnasu thangnaba AC singda leiriba miyamdasu wari watai sabiduna akoina akoiki iramdam Manipur asi yekhai thugaiba kayagi makuttagi kannaba puna honna minasi haiki campaign hongdokpa aduda MPCC gi vice president S Vidyapati MPCC gi general secretary administration Sebam Jiten MPCC gi spokesperson Ningombam Bupendra Maitai MPYCC gi president Hanagi INC ki candidate Okiba Singh Lilong Block Congress Committee ki president executive member Singh DCC amadi BCC ki Thongi Singh Mahila Mandal ki Thongi Singh amadi maru oiba miyoi kyasu sarugyaki aduna akoi freedom of expression freedom of speech haibisi masi kanasu disturb tawbo yaroi haibisi ai ama khaktang keno tawje kero ai praman oina te nausingna Autonomous District Council की election से 6 schedule Peter the election no 6 schedule no election है ना decade अनी सही कौन सी election तो दरना तो हम लाभ बनेगा अतो कोई की government दुगे मतम दुदा हमिन नरगा वारी होता है शानरगा ज्ञान तामिन नरगा लोई ना पाप दो Malengan ba mi hatta chenaba atope mioi amasu police na fare hari Chalibata sigi February tang tarada moirang kampu awang laikai degi laikidraba chahi taraga mapan khakta ngariba livestream malengan ba maiteibu minung silaitana hati khibada chenaba mioi amasu police na fare hari farba mioi adudi potsangbom sanahal maitai chahi nifuga mari Imphal East district ki poirei dagini hari Southeast Asia Cultural Organization SICOGI matamamagi lubloi oiramba khundrakpam samananda maitaina laikidabada SICOGI maikidigi awaba fondorakli haukiba February tang 15 da ngasigi SICO asibu oiraknaba hotnabada yamna wana maru oiba lubloi singa ayuk nungthil numidang khaidana yamna naksin na pominaduna cheminna rakhiba marup khundrakpam samananda maitaina manung matam chadana ikhang khanghodana laikidabada ngasi SICO na nungaitaba phongdorakli masiga loinana imung manunggi awabadasu saruk yari haina Gerald asina phongdorakli laikidraba lubloi asigi thawagi mapuna laikolda ingna chingna layunabagi damak SICO gi lubloi singna ngarang February tang 16 ta SICO gi mayai losangda minute ani tumina leptena awaba phongdokki haina Gerald asina makatarakli Aina Thinkrabal Alholuf KCP PWZ na tha asigi tang nipanda media gi khuthangda hairakkiba GNM security thabak hapagi matangda uripok polem laikai dagi Dhanachandra amadi Laisang Them Priti nganba asiga SSS ka mari leinate amadi haukiba lisinga kunga mari gi May 12 dasu hariba miyoi ani asina security happy gani haina paisa chai haibigi KCP PWZ na press note amasu tholakkiba adusu
SSS का मरी लेनते हाइना स्मार्ट सिक्योरिटी सर्विस SSS की सेक्रेटरी एल प्रताप सिंह ना खोयेक पीदना थादोरपा चेरल असिना खंगलकली स्मार्ट सिक्योरिटी सर्विस SSS की चेरल असिना मखा तारादुना SSS असिना चही कया मियांग सर्विस मपुंग फाना तौदुना लाकपा असि मिंगचत थिनबा तौबसि नुवाइते धनचंद्र अमदी कृतिंगानबा असिगा SSS का सिक्योरिटी हापगी मतंगदा मरी लेनखिदे अमदी पाव पाउना खिबसु लेते हाइरी मरम असिना कनागुम्बा यावलोय अमत्तना असिगुम्बा SSS पु मिंगचत थिनबा अमदी मियामदा लाना उहन्नबा होनबिगनु मणिपुरदा लैरिबा यावलोय अमत्तबु सिंगनबसु लेते हाइरी अखोइना इसाना इसागी हुमांग ममल ना हिंबा पामजबा अमदी अमना अमगे मतेंग लौदुना सौखतबा पामजबा ऑफिस अमनी अदुना मतुंगदा असिगुम्बा मरी मखोंग समनदबा पाव असिदगी मियामना चेक्सिनबियु हाइनसु अपील तवरदुना चेरल असिना खंगलकली लाई हराउदौरीबा लाइबुंगसिंगदा हाना मांगजौनना उत्तरा संगलेन सना कोनुंग अमदी उमंग लाइकनबा अपुनबा लुफ्की माइकैदगी थमखिबा नुमित मंगानीगी खक्तमक लाई हराउबगे वाफम अदु अहोंगबा लेते हाइना इनिंगथौगे सना याथंगना उमंग लाइगे लाइबुंगसिंगदा खंगलकली मसी पुंबा लेबाककी लुरबा फिबम असिना तंगाई फदना तौदबा यादबनी मसिदा करिगुम्बा खुदोंग चादबा लैरबदी सुमनतगी लाई कुमचन बिदुना लाइथौ पांगबिनबा नलुकचरी वाफम असिबु उमंगलाई लाइबुंग सिंगी लाई कमिटी सिंग अमदी लाई सेलुंगबा सिंग पुमनमक्ता थवाई यावना इनिंग थौगी सना याथंगक मिनसी हाइना चेरल असिना मखा तारकली आर्यन थिएटर की लाइफ मेंबर ओइना मतम सांगना लेबिरंबा निंथौजम श्याम किशोर सिंहना इखंग खंगौदना लेखिदबदा आर्यन थिएटर की माइकैदगी अवाबा फोंदोकपगी थौरम अमा पांथोखरे हाइना आर्यन थिएटर की वाइस प्रेसिडेंट हावम मणि कुमारना थादोरपा चेरल अमन हाइरी हारिबा अवाबा फोंदोकपगी थौरम अदु महाक मसामकना मयाई तांगल लौदुना ऑफिस की मेंबर सिंगा मिफम अमा फमिनरगा मखोय मयाम पुना मिनिट अनि तुमिना लेबगा लोइनना हारिबा थौरम अदु पांथोखिबनि हाइरी लैखिद्रबा सकनारबा थिएटर अदुकी लाइफ मेंबर ओइबिरंबा मेय असिना इखंग खंगौदन लैखिदबदा थिएटर दुगी थबक थौरम कयादा मेंसिनबा ngamlaroidaba awatpa kaya lehobaga loinana लैखिद्रबा इमुंग अदुकी अवाबरसु मखोय मयाम पुना सरुक यारिसु हाइकी मणिपुर की चिंग अमसुंग तंपाकी मफम सिंगदा सिक्योरिटी फोर्स ना एरिया डोमिनेशन अमदी थीबा हुंबा की थबक लेतना चथरी इम्फाल ईस्ट डिस्ट्रिक्ट की कियामगई मुस्लिम अवंग लेकाई की कियामगई थोंगी ममांगदगी मणिपुर पुलिस ना थीबा हुंबा की थबक चथबदा खुलाई क्या फगत क्रेहाइडी फगलबा खुलाई सिंग अदुदी सिंगल बैरल गन अमा .303 राइफल एम्यूनेशन तरा टियर गैस शेल अहुम .32 बोर एम्यूनेशन तरा गमाथोइनी हाइरी कांगपोपी डिस्ट्रिक्ट की सुपरमैना पुलिस स्टेशन की मनुंग चनबा गमकी फाइदा मसिंग यामनबा सिक्योरिटी फोर्स सिंगना लंबीदा अयत अपन पीबा पोचै सिंग अमदी बंकर चिंबा जेसीपी सिजनदुना थुगाइख्रे हाइरी हारिबा मफम असिदा नुपी सिंगना मखोइगी लीडर सिंग लाकनबा खंगलखी हाइरी अमरोमदा मणिपुर पुलिस कंट्रोल रूम ना थादोरपा चेरल अमगी मतुंग इना नेशनल हाईवे 2 इम्फाल दिमापुर लंबी अमदी नेशनल हाईवे 37 इम्फाल जिरीबाम लंबीदा लमदम असिगी तंगाई फदना नोमदा चंगद्रबा याद्रबा पोचै पुदुना लाकपा गाड़ी चहुमगा कुनमरी अमदी चन्नीगा निफुनिथोय हाइबा लंबी असिदा अपनबा यावदना पुसलक्रे मखाताना पोचै पुसलकपा खुदोंग थिबा थोक्तनबगीदमक चिंगनानिंगाई ओइबा मफमसिंगदा सिक्योरिटी फोर्सेस ना अकनबा सेक्शन थौरांगल लखतली मणिपुर डिस्ट्रिक्ट पुमनमक्ता पामदबा थौदोक थोक्तनबगीदमक चिंग अमसुंग तमदा पुनः चेक पॉइंट चामगम मापन हांगदुना अचोट अवोंग सिंगदा चेक तौदुना वांग पाहोंग चतखी मई अमता मिफी मुपुन तौबा यावकेदे हाइरी स्कूल की फेंसिंग मतिक चादबदगी पोचै सिंग हुरानख्रे हाइरी
Sakhangdabasingna computer gi monitor CPU UPS yauna departure arrival taunaba mobile phone amadi pochai kaya ziri bamgi Kalinagar da leba Kalinagar High School dagi huran kre hari Thodo asi chatkiba February gi tang kunmari kunmanga gi lonnaba ahingda thokibani hari Thodo asi gi matangda school adugi headmistress TH Sorojini na phongdokibada February gi tang kunmari kunmanga gi lonnaba ahingda Sakhangdaba mioi khara laktuna school gi fancy matik chadabagi Kodong chaba logduna campus manungda changlaplaga mahaki room gi lok thugaiduna room manungda leiba hariba mathakta palliba poche sing asi lokibani hari mahangna makata na haikibada hariba school adu yamna ariba school oibata natana school gi building sing fencing amadi campus na chingba sing kaya matik chana government na samjin sajan bi daba amadi ngakpe sen bi naba mioi sing leitaba maramna adugumba huran sethi gi thabu adu chatharakpani haiki Adugumba life sangum laba school aduda matung huktaba tabak sing adu matungda tawidana basu mahakna hairaki hari. Huralakpa oigani haiba gari ani fagatpa ngamkre hari. Imphal National Highway 102 gi Lilong area da Thobal Police ki team amana pung amaga makhai muktaba aduwaida patrolling chatpada huranba singna huralakpa oigani haiba car ani fagat kre hari fagalaba gari sing adudi angauba machugi I20 WB 06H4223 amasung golden machugi Maruti Alto XLI MN03A 1677A Fagalaba car animag aingi oiba tabak lakhatnaba Lilong police da sinakre hari Manipur da president rule lakraba matung security force singna tampaki khungakpa singbu leptana faba punbagi tabak satharakpabu yaningdaba phongdoktuna marang namidang Thawal district ki Wangjingda mairap paibi amadi masing yamnaba miyamna marar rally chatuna khongjang singkre numitang pung nipalom tarakpa khairebo lamding amadi Wangjing gi tongan tongan balaikai singdagi maira paibi sing tholoktuna Wangjing kaikhel da panki tungda miyam aduna National Highway 103 Imphal More lambi gi YK College mapa amadi Wangbal Canal faba kholau kayal kaloinana rally chatluraba matung Wangjing kaikhel da amu lamtung pham oiki Miyam ki khongshat aduda maram chaba solution leitana khungak pa faba yaroi koki narco terrorist sing hana fajilu India lenga ki thong yaningde Manipur da PR thamba yaroi athuba matamda sarkar semgadabani athubada NRC chatna halu Manipur dagi PR rokthou amadi India government gi thong yaningde haiba kholau sing lauke khongjang aduda sarogya kibi maira paibi luchingbi El Santina haikibada Khungak pa isa singbu nongma kangdana faba punba tarukliba asi mama singna yaba ngamloi ngasi akhoi gi icha sing asi lem daba targadi Manipur kari odamgani haiba ngamde hairaduna kuki narco terrorist singna landarakpa matamda lengak na miyambu ngakpi senbi dabadagi icha singna Manipur gi damak miyam gi damak tholoktuna khungak ki bani haiki India government na numit tarani gi manungda irang ase loshinduna amadi Manipur da thamliba PR rokthokuna mauksa gi punchida Hanjin Halu, Cookies Tingi Kahenba Thong Sing, Lephalu Hariduna, Manipur Kannaba gi Damak, Thawai Kupak the Haptuna, Tolakiba Kunnak Liba, Isa Sing Asi, the Yum the Kosinzaki Haki. Sasariba Liliase, Hausi, Manipur the Taroliba, Kunnak Isa Sing, no Makanga Paba, Punbataropa, Pase, Mama, Koina, Suya Yazaninde, Nasi, Aikoi Isa Sing Siram Davatagadi, Manipur se, Aikoi Gahana. Upulloina taki basuyai adubu ngasi ekoi isa singa sina khulnga ibase Manipur sarkar amadi India sarkar gi maikei dagi kuki singna nongwai kapakpa matamda sarkar gi maikei dagi kariguma ekoi praja khoi bu ngakpi senbinaba leitaba matamda isa singa sina Manipur gi damakta ima praja singi damakta khallaga thawai khubak ta haptana makhoina ngakpi senbirapatagi ngasi ekoi Manipur se khijitang olbasu hingjaba ngamjari bani aduna Aikoina Sarkari Makaida Hajaningi Atuba Matamda Numit Tarani Hogi Manunda Makogi
hujau ji thoi ba manipur da thoi ba tangdu leida da ba se nena ta ba lamdam mama oihan biu athuba matam da kuki singa madi makoi na khoi da lan tarei ba nongmai kapana singma tawrei ba se athuba matam da tohan biu aduga khoi isa singa se matam mangduna thawai kubak da haptuna chenja sungjadana ngasi phawbada manipur gi damak ta khallaga ngakchari ba isa sing se yum da hanjage aduga makhoina athuba matam da numit tarani bhogi manungda sarkarna athuba matam da manipur da thoiba lala se loisan biu haiba manipur da NRC hara manipur da NRC kunna television saba India government ki karo yaninde India government ki karo athuba matam da manipur da NRC kunna pathaba kunna government ki karo yaninde India government si athuba matam da NRC saba kunna pacha sin saba India government ki karo Aroibada Maroiba Pauksing Amuk Hana Vizari. Governor na Namitari Nigi Manungda, Aina Yadaba Mong the Party Bakusukulai Sing, Pikalak Nava Khan Krapamatungda, Security Force the Kusukulai Sing, Lieutenant Pikanarakli. Congress ki Miref Amana, Fal Tarupadagi, Advocate Commissioner na, Minister Bisorjita Machin Hankray. Anova Langak Semba Ngamdravanina, Lebak Mianga Puna, Akan Bakongjang Silagani Haina, Imagi Mayana Fungokre. Security Force na Imphal West Tagi Aina Tingtrabala Huluf Anigi, Kadar Anifare. Amadi, Senapati District ta Ingbagi Chang Celsius degree 6.32 Oiduna, Manipur da Kwaidagi Ingba District Oide. Hozki Onadi, Mami TV gi Manipuri Pau, Matang Solution Jere, Makataba Pau Gidama, Miyang Taduna, Debut.